खुरमजरे ISTV पाउमियंग ताबिरबा सिंगु तराम नोकचरे हौजि मरोइबा पाउ UPA 2 na semlamba North Eastern Region Textile Development Scheme chanhananaba cabinet ta puthoklagani haina Minister Govindas Konthojamna haikre Yanglam Kendra gi by election da CPI na political party amatada sogaloi hare amade Mapan Suba State Liki Mangzil Thariba SSU Singjamai ZFC Churachandpur na yamna lakjana nipan anida maithiba pikre Howzim pungi pau Sel Tungi Pibam Ning Tamlaba Matamda Ning Tambagi Atumba Wahantok Legani Masikidamak UPA 2 na semlamba North Eastern Region Textile Development Scheme Jana Hananaba Cabinet ta puthok lagani Masida Marilainaba Minister amasung MLA singna mapung phana mateng pangbiu haina Commerce and Industry Minister Govindas Konthojamna appeal chawkre Wafam singa si moidang pok mamang lekaida MP Local Area Development Fund gi makhada Thambalaima Waivers Cooperative Society Limited ki naungna saba workset changaba gi thoramda hangna fungrukibani ngasi pangthokiba workset changaba aduda MP Dr. Timainya Social Welfare and Cooperative Minister AK Mirabai Han Education Minister Oiramba Hekruzam Thoithoi sarukya ki Minister AK Mirabai na ngasi Cooperative Society asi Han na Oiramba aduga yengbada mapangal yamna hanthare Cooperative Society singi oina Ministry of Handloom and Textile gi makhada scheme kaya leiri adubu masi mapung phana kanaba lobungamde Socio-economic development purakpada nupa sing khaktada tangduna leibana ngamloi nupa nupi punna thabak suduna aikhoi gi leijaba resource asidagi kanaba loksi haike Commerce and Industry Minister Govindas Konthojamna Manipur bu sports na malemda sak takpagum handloom na su sak takpagi masak mapung phana leijai economy da mipal tangraba matamda ningtam na hingbagi wahantok leigani masiga mari leinana center da UPA 2 leiringai da Paikat Lamkiba North Eastern Region Textile Development Scheme Manipur da Chanaba Hongnaba Athubada Cabinet ta puthok lagani Masida MLA amasung Minister Singna scheme masida yauriba lamda masigi handloom pothok singna school gi uniform ohenbagi kanaba asi handloom waiver singda phangansi haiki Sien gi ningtamba phangaba hiram khuding makki ningtamba phangbaga chap manayena maduna khoi honorable chief minister gi slogan ni aduna ina khoina thamjari base Sen thum phagaliba makhai akhoi isa isu sing phagat pe hengani akoina gyan taba akhoi leibak sida hena gyan taba hengani crime gi rate hantharakani ngasi crime gi rate hengat na uriba adigi domestic violence akhoi hantharakani ba punamak sing se yengbir hairaga akhoi honorable chief minister na economy growth ta economy phagalhana ba tongan ba hiram kaya yalak pasi manungda handloom sector siso amani haiduna ai mayamda thamjaningi Thasigi tara tareta pangthokodoriba Yanglam Kendra gi by election asida CPI Manipur State na kanagumba political party amatabu sawatanaba warip lokre Irawat Bhavanda pangthokiba paugi mifam amada State Secretary Dr. M Narana party asigi executive decision amana marakki mikal asida political party amatabu sawatana miyamna pamjaba mihut khananaba warip lokhibani Mikhala sida bot kanana ba khona bada pam da ba thabak thoram kaya chathari ba sina miyam gi marakta amaga khana chaina ba thorakadabana Election Commission of India da Mikhal gi Code of Conduct ningthina chana hanana bagi wafam thamkhre miyamna aphaba miyoi khanduna asengba democracy purakna ba khona biu party panghong da hongba masagi dama khanba candidate na miyam gi yaifana ba kari su tobungam loi Amarom da irabot ki chamatara nipal suba mapok kumon thauram da Manipur miyam na saruk yabiduna angamba mateng pangwi bagi damak tawimal khangbot ki paugi mifam adu da ex minister and mangi yauna party asigi atei luchingba kaya su saruk yakhi habitual defector mayamam gi right gi khum masida strengthen to senja thumja da haraba shakti pairak pagi manganda mi si praja gi awaba yentraba badu gi chanapatha Nahak leitena party madam chong chong pung kunmari gi manung da party chong bang bang madu candidate mata puna magsi yengoraga khoina party na laphok cheri madu we do not support Congress we do not support BJP we do not support Trinamool Examination kushilaktraba matamasida Council of Higher Secondary Education Manipur gi chairman sinana ba government na thokiba order khudakta hando haiba dabida Council of Higher Secondary Education Employee Association na ngasidagi matam kaktaba thabak lepagi khongjang sangsin kre
Matang Sahigi February Dagi Pangtogadoriba, Class 11 Amasung Higher Secondary Examination 2015 Gi, Tabak Thoram Chada Marfu Hena Lushilaklaba, Exam Pangtokadaba Sunatangi, Ta Hum Makaida Naraklaba, Luraba Tanza Sida, Atopa Amana Amuk, Sangsinduna Exam Gi Tabak Yokshin Bahibasi, Lebak Amata Datona Tabakni. Government asina hanagi chairman gi thorakiba order adugi matam phawba puhanduna aswe engam thoktana exam pangthok hangadabani karigumba Manipur government na thokliba order asina exam da ayat apan thoraktuna atopa state singa manana chalakpa ngamlaktaba tarabade madugi afafatagi daita pumnamak matang matam khangdana order thokliba sarkarna pugadabani Haujuk sathariba exam gi thabak thoram singi khallaga exam asi loidriba fawba chairman gi pharmacy hongdok hongjin tobiganu exam gi thabak thoram sing loiraba matungda sarkarna deputation da anoba full time oina pugadaba chairman ama thabirakpada employee association na taramna okane atopa department singa Paimin Nanaba, Mui Tarak Labadi, Madusu, Makatana, Employee Association na Yabangam Luhari, Hiram Sigamar Lena Association na Chief Minister da, Government ki order si Kudakta, Tana Handanaba, Gerald Amasu Pisin Krehari. Council ki Asikumlaba, Parikagi, Tabak Mayamsi, Yang Biraga, Government ki Maiki de Yatubamatanda, Uzi Tolaiba order si Hadokuduna, Hanagi Chairman Sigi, Matam Si Sapsana, my Parika Pangto Halabo, si Amuhana review to win another government came again the association again the Noruna fit Tazri Karicumba Masdata Womena Handupirak Trabatarga, the Equation Zariba, Sizwaki, Strikasi, Matam Kaktana, Heck, Oderasi Handupipo watching. Manipur government na handak bose mamadi kosem gi chairman oinana bagidama IS ki order thorak liba asi khudakta kaknana ba desam namar leina ba singda appeal tawre masigumba matang sada ba order sina lamda masigi high school amadi higher secondary school singi academic atmosphere da akai ba pidana ba hona view ISSLC amasung ISSLC exam 2015 pangthuka da ba thamari romta ngaishilak laba tanja sida council amasung board ki chairman lokthok laga anoba chairman ama hapchin ba haibasi wakal khan Wat Pagi Tawong ni Haide. Dr. Ais Nabasan Ramadepi Dana Kumar Anibu, Hanagumna Council Amade Manipur Board ki Chairman Oina Lehen Biu Haina, Milal na Davi Tore. Milal gi office ta pangthokpa pawmisinga unabada Milal gi Luching Purel Sadokpam Tomba Mangang Amade Ngamthang Luching Purel M Naukhomba Maitay na sarugya ke. Naukhomba Maitay na haikibada Makoi anina puramba phamsing asi punana ba IS officer da sinariba asibu sarkar gi oiba karamba thoksilno IS officer da puhan ba haibasi yumpham oidabani masina education system da akai balak labade madugi daita sarkar na pugadabani haike Luching Purel Sadokpam Tomba Mangangna incholusingani tara manga dagi metric parikha da maitai mayak na thaba haugadoriba made incholusingani tara taruk dagi 11 class da maitai mayak tamba haugadoriba talaga sida Chairman ani sindok laga mafam amata pidana thamba asina maitai mayekpu saukhatnana ba honariba asida chaungna akai ba piragani Chairman ani asina maitai mayeki teachers eligibility test pangthokpada saungna thodang lobada natana expert committee dasu yauribani sarkarna tahana laurakliba khongthang asi matam khara yengbiko haike Jiraba tangkak asida aji akhoi yamna manung hanjana khangaba matam sang masigumba loan mayeki loyan gi script ki adagi ti gi mitai meki akhoi examination ki ama pangtho minega lawa ado expert committee gi so makhoi ji akhoi expert committee gi member oiduna sarok yamin patana khangmin ta lawa wakhalon tamin ba se hoji anoba akhoi IS officer jing ji sindropa matam dadi inong nong thokani ana inong thokpaji leba wa tho oirakani haibo officer sing ji leba miyam yenga matam khradi masi komtho piu haiba wakhalon sing asini thamjari basi Hayeng Mera Ho Chong ba amadi Chingtam Port lanabagi thoram Lining Thau Sanamahi Temple Board na sinduna Hayeng Khongbal Tolong Yumpham Ahanba Manipur Rifles ke Sanabung Manakta Laiba Lining Thau Sanamahi Sanglenda Pangthok na ba sem sakre Chief Minister Okram Ibobina thoram asigi athoiba mithunglen oigani hare Hauziga tem break talogjari Break ki matung na mayam utaram nokchade Isa na chanariba lining adu phajana chatlabade ing tappa khunai ama oiba ngamgani haina Deputy Chief Minister Gai Khangam na phongdokre Gulapi Nat Sankritan Academy na sinduna lamyan basanglenda pangthokiba kunmathoi suba Guru Kritan Seva Festival hogdokpagi thoram da wafmasi phongdokhibani thoram asida Kaisantong Kendra gi MLA Laisom Ibomcha su sarukya ke
Sayasigi Guru Lema Popam Herachandra Singh Ningsing Mana Sagnai Raba Laishram Ibohol Masada Piduna Ikai Kumnake Manasida Sel Oina Lupalising Tara Mangamadi Memento Yaure Deputy Chief Minister na Makata na Funglo Kibada Naha Oiriba Singna Ahlaman Singbu Ki na Sataba Ikai Kumnadaba Kaya Tarokliba Sina Kunai Asi Saukat Po Oirakloi Manipura top pat nat ki chatnabi lei haibasi maliam da khangan batai aikoi gi punsi asi mangjil thana chat patarabadi soidana afaba mi amamam oirakani maramaduna lai tinbu phajana latlabadi khunai asi chakatpa afaba ungkhatnaba khana chainaba leiroi haike tarama putanga magi man tarabasi adira chapi bada samaj in tap samaj koi maruale youth unrest leibasi karigino alman Dharma Singh, Live Yin Sattava, Ahalaman Simbu Yina Sattava, I said that, there are later. Madonna Madonna, for Samas, Ukata Samas, for social unrest, youth unrest, there is Muslim women. Lamlaki sa Uchek Hatlaga Sendalambi Oibagi Wakalol na Mioibabu, Awafam dat Tahangani Haina, Rural Development and Panchayati Ras Minister Francis Ngajokpan Fundu Crepe. Wapamasi Manipuri Forest Department na Jayol Amatatarakpa Yangkimapan Suba Wildlife Week Lucian Bagi Thoramda Magna Fundu Kibani Nazi Jem Hall the Pantokiba Lucian Bagi Thoramaduda Lamsang Kendragi MLA W Brazavidu Principal Chief Conservator of Forest PN Prasad Susarugya K Jayol Amatatarakba Thoramanunda Pantokiba Photography Sangdamnaba Layekpa Sangdamnaba Wareng iba sangdamnabada makok matang tarabasingda manapi bagaloinana lamlaki sa uchek kananaba thabak tawba lup amasung lanai miyoy singda manapi duna puning thawat ke thoramduda MLA Brazaviduna lairaba haiba asina umang kokthok bagaloinana lamlaki sa uchek hatna bagi khwaidagi maru oiba maramne haike PN Prasad na haujik kaibul lamjawda sangai chanirom leide Park asida sangai chani dagi hena laifam leitabana atopa mafam ani semgat pagaloinana kaibul lamjawgi sangai laifam su pakthok chakthok halagani haike Francis Ngajokpana miyoiba khudingmak piknabu oirabasu chaungnabu oirabasu lamlaki sa ucheki mayokta thabak tawraga nungaijabagum phaungnei masagi awa ana aki akhang mayek sengna phongdokpa ngamdaba sa uchek hatlaga nungaiba poknaribasi tungi khandabane Makoi Laibana Mioibada, Kanaba Kaya Piri, Makoi Laitrabadi, Mioiba Pumba, Wabana, Kamtengani Haike. Deforestation has systematically reduced and endangered the wildlife and also all of us in our daily lives. Maybe some of us who are here might have been in the hills. For us, we are born in the hills, we have cut the trees, we have shot the birds, we have shot the animals. Not only shot them, as we run, we chase them, and then we have eaten them plenty also. Inner line permit system chana hananaba sarkar na committee ama semduna yang silibase miyambu matam mangan bani haina Indigenous Peoples Association of Kanglai Park IPAC ki chairman Sapam Chat Jadumani na ngase Manipur Press Club te pangthokpa IPAC ki Thoburoi Singa Civil Society Singa sakhang maikhang nabagi thoramda haikre ngasi ki thoramada IPAC ki advisor advocate TS Manihar advocate and Gaurhari Susarugya ke IPAC ki maikai civil society organization singi luchingba singda khudol pot pk tharanga mari lainana Jadumani na makha na fungro kibada Lamdam Sigi Yellow Missing Kananaba Honabada Mateng Panganaba Ipak Asi Sembani ILP gi issue Asi Nakal Amaromda Nathaiduna Lake Kibagum Taure Bengal Eastern Frontier Regulation 1973 Chana Hananaba Cabinet Amadi Assembly da Warip Laurabasu Madu Chana Hananaba Gimahutta Committee Semduna Yangsinduna Leire Karigumba Chanaba Yaroi Haina Leblak Pataragadi Amukhana Bengal Eastern Frontier Regulation Asi Chana Halu Haina Iho Ho Bataribra Hauzik Nagaland Mizoram Amadi Arunachal Pradesh ta Chanariba Regulation Aduna Khwaidagi Phagari Hauzik Sarkar na Tauriba Sidi Miyambu Matam Mangan Bani Haike Assembly su warip ani lauraba cabinet su warip lauraba mado makha sathabo ina extend over have say Nagaland Mizoram so Arunachal Pradesh saliba Megasan Frontier Regulation 1970 se extend over sina maya alaiba asamba Manipuri nine bank system channel gina mine lawi aduga hujik riba ko city miyamda ekoi matam mangan bane law
Karnataka High Court na hanagi Tamil Nadu ki Chief Minister Jayalalitha gi bail pikidre. Janadaba maungda masagi maral mathum lepsile haiba case amaga mari lainana Karnataka gi court amana AIDMK gi luchingbi ase sahi mari gi phadok pikibaga mari lainana lupa crore chamagi fine su thina ba khangan khrabani. Ngasi sathaki ba mahaki bail hearing da court na mahaku bail pinana bagi chap chaba ground leiti haike. Bisnupur district ki manung chana leiba Madrasa Nur Academy English School Borayang Bida Nipko na sinduna Idul Juha ki thorom pangthokre. Thorom asida luba sigi President Sunil Karam, Vice President Oinam Premjit, Madrasa sigi Principal Basir Ahmad na sarugya ke. Nipko gi maikei dagi ngamjaba khudol tamduna chamin thakmina duna thorongi nungi wahantok amade furup ki nungi wari lina duna pukmen paumina ki haire. Ngarang hata makhale kaida bom pokai duna miyoy ama asopan nangan kiba thaudok adubu yaningdaba phongdok duna hata dagi new chekon fawda leiba organization singna wakan from chatakre. Muslim Council Manipur gi Secretary Haji Arafat Alina Muslim singi khwaidagi chawba kumai Idul Juha numitta kanana karigidamak bom pokai handuna aki akhang asopan nangalam libano asigumba thongasi batungda tawiganu haike. अथुब मतमदा सरकार न मसिगी लंबी सिगी एक्सपांशन तौबा अमदी लंबी सिगी यामना प्रोटेक्शन पीबा लेरिबस प्रजा सिटीजन पुनमकुजु अकी तुजुंबदगी कोखन बिनबसु अबै सरकार की माइगेदिसु मसिगी धरना असिदा कोइना मयाम मुछलगा वाफम थमजरी CS Bijoy amasung Paumi Yambem Laba Anina BJP Manipur Pradesh ki President ki mathakta siriba maralasi pro Congress oiba thawungi makhoi ki mathakta legal action launana ba court ta chalagani haina Bharatiya Janata Yuva Morcha Manipur Pradesh ki President Omales na phongdukre nitaipa su thekcha laiba BJP ki office ta pangthokpa pau ki mipamaduda Vice President KS Basanta susarugya ke Basanta na CS Bijoy ase party ga mari amata lainadre Mak masagi party da renew fawba tawdana hana pairamba pham pinana bataklambani Clean Politics Mission hodringai da isa hana semdokpiko haiki o malesna makhatana CS Bijoy amasung Yambem Labana chatharakli bathong ase party amasung party gi president gi mingchat thenana ba hona bani miyam gi thabak tawriba luchingba amabu pham thadokna ba dabi tawriba ase makoi gi hak leite makoi ani gi mathakta legal action launana ba court ta chalagani Karigumba party ki president na Maraleram labasu mahak masana Clean India movement ki pandam ngak na chatkani haibagi thajaba lei haike सही तरह का हुंदोई कांग्रेस ने शासन तरफदा प्रजा की प्रॉपर्टी स्काम मयाम अमा लोकताक की अदगी सिटी कन्वेंशन की अदगी अखोगी असेंबली की अदगी लैरिबा मयाम अमा लैरिबा मांग तादन लैरिबा जॉब कार्ड की लैरिबा मांग तादन लैरिबा मयाम असी यंगशन की दि हाइदना अखोगी मनुंगी इंटरनेट की पार्टी से यंगशलकपसे माकु याम अथुब मतमदा अखोइना लीगल सूट तौगनी अखोइना केस फाइन तौदना मखोइबु मतिक चाबा चैराक पीबसे अखोगी पार्टी की अखोगी पांडमनी BJP Manipur Pradesh ki President TS Chawbagi mathakta sirakliba marala se party sigi olakliba ahongba amasung miyamna thamliba thajaba asibu lana lamjingba thokshilni haina BJP Khurai Mandal gi President DS Jugi Mohan na chu phongdokre Manipur Press Club ta General Secretary S Somarendro yauna pangthokiba thoramasida thawong ase by election gi matamasida BJP bu mingchat thenana ba sinbani haike Yesiga mari lenana phongai ba wafam si ekhoina nuai taba phawi sugumba posi ekhoi leba ki huji huji prime minister na tawtoroi ba thabak mayam sida ekhoina asama ga loina party bu cha thagat pa phongdona re mangon support tawning pa phawre marak sida sugumba manung gi oiba khuraki ina lai saba chonga wathok mayam ma puthoga party bu mina phatan logina ba poina ma silak pa ja ma si ekhoina yaning da phongdok pagi wani ngasigi press conference na All Manipur Nupi Marup Kumbi Local Council ge President Oirambatanatana CPI ge Executive Members su Oirambi Khangembam Leima Chatkhiba tang tarukta masagi anaba amadagi lekhidrei Hauzi amuka na tembrem talokjere Break ki matunga me amuka na taram nokjere Tha sigi ahumda Usa Hall manakta wakhal ta daduna Leirambadagi City Police na Rims ta pukhatuna laikana bada lekhidraba miyo ama Hauzi fawba masak maming khangdana Jenims ki mokta leire Kanagumba singna miyo ase claim tarodrabadi district magistrate tagi hayeng ayab lauraga aroiba mathau mangam pangthuklagani haina city police ki oshigi cherol amana khangalakle Imphal West District Police Commando na ngarang maitei lamkhai lamlong dagi UNLF ki miyo ama fare hade
पुलिस डिपार्टमेंट की PRO की चेरोल अमना फागलबा मी अदुदे पुखरमबम बिरोजित मैतै चही कुनमरी अपोकपनबा अवांग खुनौ मनिंग लेकाइदगी हौजिकना कोइरेंगै कैथलिक हॉस्पिटल दा लेबनी हाइरे मोमनु इरिखोम्बी लोक बिखोलगी 13 सुबा मपोक कुमोन थौरम ngasi उट्रा संगलेन सना कोनुंग दा पांगथुखरे थौरम असिदा डॉक्टर के बेगचंद्रा अयांग लेमा वुमेन वेलफेयर एसोसिएशन की प्रेसिडेंट टी मिकोय लेमा अमसुंग मिखोलगी थौपुरेल ए के जानकी लेमासु सरुग्या के थौरम असिदा मिखोलगी निंगसिंग सेफोंग अमसु फोंखे हेरिकॉन के एडवाइजर मुतुम चुरामनीना हौजिकती मितौ तंबगी थबक असे थादोकप मतम ओइरक्ले हंदक मणिपुर गवर्नमेंट गोविंदजी टेंपल बोर्ड की मखादा उमंग लाइसिंग थमगनी हाइबा बिल असिगी मायोक्ता मियामना पुन्ना लेमिनसे थौंग असि तराइना लोफम थोकते हाइखे ऑल मणिपुर गवर्नमेंट हायर सेकेंडरी लेक्चरर एसोसिएशन इनकम टैक्स डिपार्टमेंट का खुसमनदुना इनकम टैक्स अमदी टैक्स की डॉक्यूमेंट सिंग इंटरनेट की खुथांगदा करमना अपलोड तौगदगी हाइबगी मतंगदा खननैनबा मिफम अमा टीजे हायर सेकेंडरी स्कूल दा पांगथुखरे मिफम असिदा हायर सेकेंडरी 13 की प्रिंसिपल कंप्यूटर पाइबा स्टाफ अमममसु लोइनखे ऑल पॉलिटिकल पार्टी मीटिंग दा MSCP बु बाटोन तौरक्तबगी दमक चीफ मिनिस्टर अमसुंग MPCC की मथक्ता मणिपुर स्टेट कांग्रेस ना लीगल नोटिस थारगनी हाइडे पार्टी की प्रेसिडेंट अदिम पानमई की चेरोलमना लेबा की मपी मपा ओइरिबा लुचिंगबा अनिना मखोइगी युमदा पांगथोकपा उसोप मेलागुम बाटोन तौनिंगबदा तौबा तौनिंगद्रगना तौदबा थोंग असी मथोंग हुक्तबने पिगलबसु पिकना इलेक्शन कमीशन ngasi फाउबा सकखंगलिबा पार्टी अमबु ILP की मतंगदा सेमबा ऑल पॉलिटिकल पार्टी मीटिंग दा करिगी बाटन तरोक्ट्रिबनो हंगले मॉडर्न कॉलेज ट्राइबल स्टूडेंट्स यूनियन की 38 सुबा चही की फ्रेशर्स मीट ट्राइबल रिसर्च इंस्टीट्यूट पांगथोखरे थौरम असिदा डिप्यूटी स्पीकर प्रेसो सिमरे DIG रेंज 1 I के मुइबासु सरुग्याखे डिप्यूटी स्पीकर ना महिरोई सिंगना लाइरिक लाइसु तमनिंगैदा अतोपा माइकैदा चतना थमलिबा पांदम अदु फंगनना बाहोनगदबने मदुना अफबा मी अममम ओइबा ngomgani हाइखे Students are used for parenting to fight against government, to fight just like anti-social elements. But I wish our student community, as a true believer of Jesus Christ, should stand by what the Bible taught us. If we go to the book of Bible in Romans chapter 13 verses 1 to 5. नंबोल की ओसी प्रेमजानबु माइबम लोक पचिंगमांगदा हाटलगे हाइबगी मतागुम फुरकपा थवोंग पाछोय मखा याइफलुपना कना यानिंगदबा फुंगलुरकली ऑफिसर सिना मरा लेरमलबसु आइन की मतुंग इना नियम चुमना थबक तौबिगदबने मसी नतदुना मा की पुंसी टेमसिंगनबा असे पांगदबगी थवोंगे हौजिक हॉस्पिटल दा लाइकनरिबा प्रेमजान की फिबम फगलकपा ओइरसनु हाइदे कदाना मय काब चिंजाक मरु फंगना मुथतनबा लेपलेतना संगसिलकपा खोंजंग की सरुकम ओइना ngase नोंगचुम संजेनबम प्राइमरी स्कूल दा निसागी खुनाइदा पीब चैथेंग अमदे मसिबु थेंगबदा मियामना लौगदबा थौदांग हाइबा असिदा नोंमगी ओइबा अवेयरनेस प्रोग्राम अमा नोंगचुप संजेनबम मैरा पाइबी अपुनबा लुपका खुसमनदुना पांगथोखरे थौरम असिदा कदागी प्रेसिडेंट एडवोकेट युमनाम रतन नोंगचुप संजेनबम मैरा पाइबी अपुनबा लुपकी प्रेसिडेंट CS अचौबी लेरेन काबी कदांगबन ग्राम पंचायत की मेंबर मोटुम नीलमनीसु सरुग्याखे तोंगान तोंगानबा वांगांलोइसिंगना मय काबा चिंजाक थिंगनबगी मतंगदा वांगांखे स्वच्छ भारत अभियान की मखादा SDO साइटू गंफाजो नसिंदुना मियामबो वाखल तामिननबा खोंचत अमजतख्रे SDO ऑफिस तगी लमथाखिबा खोंचत असिदा महिरोय SDO ऑफिस के स्टाफ अमदे मियामना सरुग्याखे थौबाल फेयर सर्विस की लैंडलाइन टेलीफोन नंबर 222306 असि यादरे मियामना थौबाल फेयर सर्विस ता पाउ पिनिंगबा मतमदा मोबाइल नंबर 8415925203 नत्रगा 8416001464 दा पाउ पिबियु हाइना थौबाल फेयर सर्विस स्टेशन न खंगनकले अमरोमदा इम्फाल पुलिस स्टेशन की सु मियाम की खुदोंग चाननबा अनोबा एयरसेल की नंबर अमा इंस्टॉल तौखरे
Police station asida pau phawbining basingna telephone number 8132088855 da pau pibiu hade hausi sanabagi pau ngasi sanabagi pau da football mapan super state league ki mangjil thari ba SSU singjamai ZFC Churasanpurna yamna lakchana Nepal ani da maiti pikre All Manipur Football Association sinduna Imphal gi mapal khangje bungda kumukcham joy kisan na sponsor tawduna Manipur gi masak nairaba team tara ni thoina saruk yaduna chathariba mapan super state league ki ngase sana ki ba match da football club khanglai na klasa kainobu goal ahum sinoda maiti pikre Football Club Khanglai gi goal sing adu and Pritam na goal ani chanke atopa goal aduna TS Bonat na chanke Liga sigi atopa match amada Jomi Football Club Churasanpurna Liga asida point kun phangduna mangjil thariba SSU singjamaibu ayengba babok singda yamna thajadaba mongda lakchana goal nipan anida maitiba piki Jomi Football gi goal sing adu ke Laring Luangana goal mari Daniel L Mar G Hausan Pau Cleven Mar amadi Kaiko Thangna goal amom chanke SSU gi goal ani adu L Bobocha amadi TS Rosana chanke Chathariba League asida mangjil thariba team SSU na chawna maiti khibagi maram karigino haina ISTV news na SSU gi coach KS Ratanda hangbu matamda mahakna mamangi match singi mai paku matamda hangdraga maithiraba matamda hanglakliba karigino hairamba natana paukum amata piram kide Amaramda ZFC gi coach S Jenlem Lanna phungdokhibada ngasigi match ase thajadaba mongda yamna chawna mai pakiba ase sanaroi singna thawai hakchang yauna sanabadagine ngasigi score ase thajadaba mongda chankhe makhata na match singdasu ngasigi asumna sanaduna mai paknaba honagani haike Hayeng ahanba match da draw kwa kaitel amadi M khabamga sanagani anisuba match da nisa thangwiban amadi nako nambul mapalga sanagani 8-2 city koi unexpected character isra koi unexpected super to smai koi hai base adubo koi sor mathak dagi koi blessing la ko ngasi koi kabang yabani adubo hojike koi mathang match se Let's ani wali adu kan hun ni thoi laba duga koi top 8 da changma matam dai khoi amuka champion thoi na bagi kan hun doi ni Laijeng ning thau apun ba kangkut thangwai bana sinduna kangkut asigi kangsangda kangkut tara marina saruk yaduna chathariba let waikhom gambini laima memorial kendra wise league kam knockout kang tournament ki ngase sana kibada konthaujam kendra kangkutna sagolban kendra team b kangkutpu panjil tara mari tara mathoi kaptuna maithipa pikre hayeng nambol kendra kangkut amadi oinam kendra kangkut ka sanagani All Jiribam Sports Association amadi District Sports Association Kaksing the Nepal Suba Sub Junior Boys Inter District Football Tournament ki final da thengnaragani All Manipur Football Association sinduna Kumalampak ki artificial turf ground da district tarukna saruk yaduna chathariba the Nepal Suba Sub Junior Boys Inter District Football Tournament ki ngasi sanaki ba ahanba semi final match da All Jiribam Sports Association na Imphal West District Football Association bu penalty da maithiba piduna final chankibani Team animak na normal time da goal amamam chanaduna draw chatpadagi kick from penalty mark na decide tawada All Jiribam Sports Association na Imphal West District Football Association bu goal taruk manga da maitiba piki ani suba semi final match ki sanaki badasu District Sports Association Kaksing amadi District Sports Association Bisnupur apiba matamda goal ani chanaduna draw chatpadagi kick from penalty mark na decide tawada DSA Kaksing na DSA Bisnupur bu goal taret tarukta maithiba piduna final chankibani All Manipur Sports Association gi General Secretary RK Sanayaimana thoromapu oiduna hayeng nungthil pung ani tabada final sanaragani YSCA School Group Center CRPF Langzingi makutta maithiki basina kunmathoi suba L Sangita Devi Memorial First Division Football League tagi relegation tawbagi chang wangan kre
Imphal West District Football Association Sinduna Malongi YWC ground team Taramathoina Saruk Yaduna Chathariba Kunmathoi Suba El Sangita Devi Memorial First Division Football League Tournament ki ngasasana ki ba ahanba match da Group Center CRPF Langjingna YSC School Book goal amasnoda maitiba pikre Group Center CRPF Langjingi mai pakpagi goal adu Rakesh na ani suba half ki nifunipan suba minute sanki Ligasigi ani suba match ki sanaki bada Wafa Wanggoina Chikal Jajingbu goal amasnoda maitiba pikre Wafa Wangway ki goal adu Ais Nauchana ani suba half ki yang kay mga suba minute sanki bani hayeng ahan ba ground da KKYDA awang jiri amadi YWC malonga sanaragani ani suba ground da ISNSC Haurebi amadi Thau Thamibanga sanaragani District Youth Affairs and Sports Officer Imphal East Kumalampang na sinduna numinini pangtukadaba Rajiv Gandhi Khel Abhiyan Scheme gi makada District Level Women's Sports Competition of Imphal East District Level Kumalampang ki Swimming Pool Complex ta hokre Audopagi thoramda Imphal East District ki Upadaksha TS Bomcha Imphal East Chairman of Standing Committee Agri and Industry ki Jila Parisad Member P Sundar DYASO Imphal East ki S Nirmalatana Thoromapu Singh Oike Competition asida tongan ba event taran thoida athoi ehen tanagani Imphal East District Football Association sinduna Khongmangi SWC ground da Tim Tarani Thoina Saruk Yaduna Chathariba Nahakpam Apabi Memorial Junior Football League ki ngasasana ki ba ahanba match da SSC Top amadi FUC Uyumpo goal amata chanadana draw chatkre ani suba match ki sanaki bada SYC Sektana NSFC Ngarumpungbu goal amasnoda maitiba pikre ahum suba match ki sanaki bada NYTSC Okram Chuthekna KSVYDC Kongsai Bengbu goal ahum amada maitiba pikhe mari suba match ki sanaki bada LUFA Lemba Khulna YMC Harauraubu goal ahum sinoda maitiba pikre District Football Association Thobal na sinduna Jawyama Higher Secondary Ground at Team Mangana Saruk Yaduna Chathariba 3rd Division Football League Tournament ki sanakiba match ta LPYC Lairungthelna WYFC Wangjingbu goal mga anida maitiba pikre anisba match ki sanakiba da SKKSA Haukhabu DLYC Hairokna goal ani amada maitiba pikre Thasigi tang mapanda WYC Wangkem amadi DLYC Hairoka sanaragani anisba match da ISKSA Hauka Kiamsify amadi WYFC Wangjinga sanaragani Ahanba Patsoi Kendra Promotional Non-State Badminton Championship ngasidagi Tera Sagoban Tera Lukram Lairak Telaiba Lukram Lairak Community Hall da hokre Haldopagi Thoramda Imphal West District Badminton Association gi President Ais Gyaneshwar Forest Conservator KS Ibomcha Madi Thiam Laikai Badminton Association gi President TS Babulna Thoromapu Singoike SS Moirang na sinduna Ais Dilamani Ngangkham Lampak Sports Complex Moirang da Tim Tarani Thoina Saruk Yaduna Chathariba Ahanba KG Premier League ki Ahanba sanakiba match da Moirang 11 na Moirang United pu goal nipan anida maitiba pikre ani suba match ki sanakiba da Big Brothers United Blue Team bu Moirang Star na goal taresno da maitiba pike ahum suba match ki sanakiba da Amofa Moirang na MYDA Moirang bu goal ahum amada maitiba pikre Yaripo Cable TV Network amasung Faude